Immense Paodam Yang Tabiribra Singbo Yumnam Anuradha Devina Ikonono Krumzari Hausa Maroiba Pauda National Voters Day na Oriba voters in the political process that Saruyani Maki Wakal Pole Haina Prime Minister Nanda Modi na High Cray Ataba Mamalda Lumisinda Kuzuklaising and Tokray Luinana Yankani Toy Suba Laksa May 2020 Resolution Cray Hausa Pausan on a Pizadi Ngasi National Voters Day Numita Prime Minister Nanda Modi na Election Commission da Tawim Kamba Okray Electoral process bu Fazana Chataduna Mapangan Kanba election Ohenaba Amade voters Singbo Charu Yanaba Tabak locally Haiba Wapam Supondoke Lisingani Taramatwidage Hauraduna January Kumanga the National Voters Day Natraga Rastria Madata Divas Haiduna Palantuna Lakle Indiana Republic Ama Oidring Idage Normal walling at a listen with some Panyang January Kumangada Election Commission in Katkibe Beni National Voters Day na Naha Oidiba voters in the political process that Saru Yahanimage Wakan Pohole. Numida Sibo Bothadabage Hak Kangnaba Amadi Democracy Bo Kankat Hananabagidama Palanto Wani President Ramnath Kobina Haikibada Mio Karana Bothadaba Haibasi Masaki Matone Haiba Kangdabadage Both Tadaba Yauri Masin Nuataba Famne Leba Karadadi Miamna Bothadaba Pangdabage Makoigi Hak Pangnabakana Honaribane Ihan Hanba General Election Dagi Haukiba Taratare Suba Lok Sabagi Election Pawda Bothadabage Chang Hangalaktuna Lagli Indian Constitution Samkiba Singna Mioi Suraba Indian Singda Maman Naidraba Bothadabage Hakpiri Haiba Wapam President Kobina Pondoki Manipur da su state ki thakta tara suban national voter day gi thoram ngase Manipur lengang na sinduna Imphal ge Jawaharlal Nehru Manipur Dance Academy da pangthokre thoram maduda Manipur lenga ke sub secretary J Suresh Babu Manipur police ke DGP Alam Khokte amasung lenga ke law secretary na chingba music saruyakhi thoram maduda saruyakhi ba chief secretary Suresh Babu na hai Malim da Lairiba Lebak Sangi Manungda India Asi Democracy Satpa Kwaiti ke Chawka Lebak Amane Asigumba Lebak Asi da Lairiba Ekoi Saktok Saningaine Matamama da Lebak Asi Manimaka Tamna Bahona Bada Mioi Kiagi Punsi Manke Amaramdana Matam Sangna Iho Hoke Tungda Lebak Asi Ninka Tamlaba Matung Miamna Mihota Kanduna Malim Sida Kwaiti ke Chawka Democracy Satpa Lebak Ama Oiduna Lakli Election ki matamda voters singna bahut thadabagi chang ase Manipur gi oina khara wangzarabasu lebak ki oina punna yangbada chada humbo khaktamak oiri lebak asida leiriba mi gi masing ache chawrana crore humbudra romne masida mioi crore kuntha romde voting right makle mioi crore nipuromna khankiba musing aduda lebakna pen daba phaudabasu natte maramaduna election ki matamda voters singna isage voting right matik saba musing Kalaga bot Tadabage Hainabi Thamsi Democracy Chatpa Lebakamada voter Amagi right Ase Adukimatic Sawi voters in Isaki right Aduning Tina Seasonaduna Jahi Mangagi Oina Lebak Asige Apava Mihut Kangadaribane Sayi Sige Oina voter Degi Timasi Mapangang Kanba Democracy Amagi Damag Mikalge Matanga Miambo Wakantan Mane Timasagaloina Jahi Supa voters Singbo Wakand Tahanba Amasung Lebak Asigi Mikangi Tabak Taramda Hena Wakantan Mane Voters Day Numit Asi Hokibakumsa listening in Taramatugi January Tang Kunmangada Election Commission to Indiana Hotuktuna Ngasi Pawa Leptana Pangtuktuna Lagli Haiki Hombudra Suban National Voter Day Gamari Lenana Manipur People's Democratic Front MPDM na putok pasansa tumsa mutalasi isage hak kalasi haiba wakal poster campaign ama ngase Manipur Press Club ta hodokre ngase Manipur Press Club ta pangthoki batharam baduda MPDF ke secretary sapam samung na hai mikhalda samja thumza tawduna amade free and fair da pangthok pataragadi Manipur ase ingtapa amati chakotpe state amang oibangam gani hauzik lebak asida wato kya leiriba ase mikhalgi matamda senja thumza tawkhiba amade free and fair
oikhidaba sinani India na mikhan pangthok tringaida Manipur na hana mikhan pangthokhi India ke constitution lei tringaida Manipur gi constitution hana leirami adubo India gi atopa state singa yengnabada Manipur na ngasi su sothana leiri masige maru iba maramni mikhan gi matamda voters singna sel lawa amadi candidate singna sen yen badaki tholakpani housing Manipur da opposition amadi ruling ani gi marakta hunariba amadi Thabak tawi taude hana launariba ase mikhan gi matamda aikhoina chumna tauramlabadi mase thopamloi Mikhal thengnabada chongthorakliba candidate adu ningthina nainagadabani magi maran matum oina yenglaga vote thadabge hanebi thadoksi masina state asegi tungi apabo oiro haiki Humanism Foundation na Kangwai Battalion amati NSS Kumbi College ga khusam naraga sinduna tararak soba National Voters Day ge thoram Kumbi College ge auditorium danga se pangthokre thoram de Kumbi College ge principal ke Zugeshwar Humanism Foundation ge chairman W Shanti Devi Manipur International University ge chancellor Dr Hari Kumar P amasung vice chairperson Kumbi Municipal Council Laitungbam Ongbi Babita so president member singbo oina das the phamke National Voters Day asi Election Commission of India linkhat khibabu ningsing duna sai kuding ge January ge tangkun manga da palan tawduna lagli handak sahi ge National Voters Day ge theme de electoral literacy for stronger democracy habisini Hayang pangthokadoriba Republic Day tharongge mangoina na Manipur ge Chief Minister and Birena Manipur miam de proposal pirakli Chief Minister ge pausanda January kuntaruk lisang machama panda yangkai asida India ge constitution leijaduna ningkata baleba kamo ekibani constitution asina India ge mepung khudingda masage apang mai mihusing khansaduna masage sarkar lingjana bage hakpiri asuguma itisik oraba numit asida ekhoina ekhogi mieng salaba lusing basingda ikai khunaba ulese haiduna ehangna India ge ningkatamba purongna bage dambak Singthana bagi loida roidaba ekhoigi freedom fighters singda tawi man khangba usari loinana numit asida ekhoina zati gi machu ahong gi piranda select tawduna Manipur mara tappa corruption free oibalamdam amagi damak warep lomina resi hairi Was Minister T.S. Biswajaki pausanda su asigumba nungairaba thoram asida Republic Day thoram pangthokna bagi khudong saba pibiramba zati asibu sangap piramba sengka amadi patriotic singbo ningsingduna salute tawrasi hareduna Republic Day 2020 asida state asigi miamda ya proposal pisari hairi Chief Minister and Birena High Kre nahan makai ekhoigi miamna wari basi ekhoina tanzariba sempham khara adu lairik tamanabagi meng channa nabagi yum kai leitabagi awaba amadi ana eke lying bada low inkhol yonduna honabada awaba mayong nabadi adubo haujakti paliba lenga kasanalum yum leitaba yum sabire angang lairik tamanbada lemna lairik tamanba amadi lying bada lemna lying bire wapam singa se agriculture department asinduna iboyama sumang lila sanglenda lawmi singda Ataba mamanda longmi singi kusukulai singyan thopagi thoramda sarugiyaraduna mahangna phongdokhibani Se Minister na makataraduna Manipur gi singkhong singya sing ising yoktuna thamnaba minor irrigation na scheme chambriga nipum doi paikhanaba tharang laire masigi damakta center na water resource tegi santhang lauthana bahonari longmi singna low ubada haithoi singthoiba amadi suba nomba kanbage wakhan manghaloi she haiki Manipur se no so in the sign to when is it has a so then akhoi Manipur se kana tana number aram de akhoi de lei with talent Manipuri sing da jing de le na ga we be cookie we be tam da le be me te pangalo be Manipuri as a whole akhoi se full of talent ado ya na hard working so no mo sing am kan ba ada akhoi se kitang space kitang pi ba matam da avenue kitang ha mo matam da ba ma thok odum to mo ba ya na kok le ba Thoramatuda Planning Board ki Chairman S. Rajesh Agriculture Commissioner K.H. Raghumani Singpa yauna operation kasu saruya ke hairi. Tengnopun District Deputy Commissioner M. Rajkumar Thokpa order ki matungina hayengka pangthokadoriba Budamathoi Super Republic Day ge thorong mari leinana thoningdaba thodok sing thoktanaba Indo-Myanmar border pumthing thingjing krai Indo-Myanmar Friendship Gate number 1 ta amadi 2 yauna India amasung Myanmar lebakani ge lenga ke paring sing ngasi ayuki pung taramathoi dage thasigi tang puntare ke ayuki pung taramathoi pawwa pung nipuni pange border sel tawgani haide border ge
ngamkhai paring singda 43 Assam Rapples ke kangbu singna mekom na hom singna aheng nongchen numitang akan bamongda ngakseli ngarang phangkhiba Manipur lenga ke cabinet miphamna SSA amade ramsage oza singh lengangna loksanaba wareb lokhiba bo SSA amade ramsage oza singna Manipur lenga ko thagat pa phangdarakle loinana kudaktege oza singh ye khongjang handokle haina lauthokre ngasi Manipur Press Club ta pangthopa pauge mifam amada joint SSA amade ramsa Teachers Association Manipur ge Vice President Nomai Them Prakash Chandra na High SSA amade ramsa ge oza singh lengang na loksilo haiba dima nyang na tongan tongan ba dima sing taladuna tha sigi chechat tara humdoi dagi chechat kunmari phawwa chatte ke ba thabak lepage khongjang sangsin ke ba asi ko lengang na tabiduna thabak oina onthorak pada haininga leitana thaga pa phongdok sari khongjang asi mai pangna ba hona bada media na lokhe ba thodang bu suthagat ke oza singi demand bo lumna lobiduna thabak ta onthok pirak ke ba Manipur ge Chief Minister N Birembo ngamkhai leitana thaga sari Hauzikti oza singi demand panglabani na kudaktagi oza singi khongjang handokle tha sigi chaichak kuntaretagi hanagum mairoi sing larik tambi bahoragani loinana walhoriba demand sing so loishan birakani haibigi achepat hazaba thamjari haikhe Minister T Assam Kumar bo tetha schedule ge makhada disqualification tawna pa Supreme Court ta Congress ke Cam Megasandra amade Pazur Ramana tharakhiba petition aduge tha asigi kuma thoida Supreme Court na takhiba rai adu ngasinung tenter pung amaga minute kunlom tabada Supreme Court of India ge senior advocate SG Hasnel na speaker ge tribunal da pisan kre ngasinung ten judgment order adu speaker ge tribunal da pisan lamla ka thorapada advocate na permission da phongdo khibada matam sangna speaker ge table da pending lairamba Minister Sankumar ge disqualification ase Supreme Court na chayol mari ge manung da loishin aba order thokibani Sayol Mari ki manungda loishan ba ngamdrabadi aroiba warep amok laugani Supreme Court ki itihasik oiba judgment ase atai MLA sing so konsingani Minister amadi MLA taremak disqualification tawduna asumba wayan purak lagani haina so Hasnel na phongdoki hairi Now Speaker is bound to follow the judgment of Honorable Supreme Court and take his decision within 4 weeks. Within 4 weeks. He can't sit kept silent on an application for long, about 2 years. A person disqualified under para 2 voluntarily given up his original membership and joined the BJP-led government under the law. From that very 15th March 17, he is disqualified. Income salisingani taramapangi November ge tang kuntaritagi kaf and PTG Labor Welfare Association and Divan Care Leptana Tali Adabu ngasi pawa action amata lokhatana leibagi mayukta thasigi tang kunipant amadi kumapan gilonaba hingnong yadagi National Highway 37 da chatliba potsai poba gari kudebang matam kaktana pantawragani haina association ke vice president thorakpa jerolamana phongdorakle Resident Institute of Medical Sciences RIMS के Plastic Surgery Department के Head Professor Dr. Sanjib Namprambo Amsterdam da Westoba Society Enterprise ama oiriba BYCS na Bicycle Mayor of Imphal haina khalakle Professor Dr. Sanjib Napram ase cycle thawada matwaya wamioi amani mahapo BYCS na develop tawba bicycle Mayor Network ke saruk ama oina Imphal ge bicycle mayor oina khan kibne Ministry of Housing and Urban Affairs Government of India ge Swasth Sarvekshan 2020 ki makhada tarutananba town ta ama oina ba pandamda taramari soba Finance Commission to award general basic grant second installment 2017-18 ge sentang dage Kaksing Municipal Council ge ward number 4, 7 amasong ward number 10 ge ward development committee singna municipal solid waste management ge matangda awareness program pangthopagaloina source segregation ge phata haude thamnaba trend bin dustbin ani singke yanthopagi tharam sang pangthokre ngasigi trend bin singke yanthopagi tharam sang aduda Kaksing Municipal Council ge chairperson Nauram Sanjay Kumar vice chairperson ke HI Zaljit Council sige ward number 4, 7 amasong ward number 10 ke councillor Singh mathang sena P Sanahal Narjit amade ke SIS Anita atai councillor Singh Kaksing Municipal Council ke executive officer Tunglut Kamlin Thang so saduyaki
BJP Technopan Mandan Mapangan Kankat Hanaba Nomagi Oba Organization meeting among a Technopan district ki Lighting Kunmant Village Community Hall the Pangtokre. Taramadida BJP Manipur gi Sangarthant Mantri P. Premananda BJP Manipur Pradesh ke Vice President Benjamin Mate BJP Technopan Mandan ke President L. Tongkolent Mate SM Matthew Executive Member ADC Chandent MK Kopham Kangoi Constituency ADC Chanden Amasung Gautin Lamp Gangte Morisi Constituency ADC na Atoiba Mitung Taromapu Amasung Akanaba Mitung Sing Oina Saruyaki Taromaduda Sangartan Mantri P. Premanandra Amasung BJP Manipur Pradesh ke Vice President Benjamin Martina Prime Minister Narendra Modi na Luching Liba Lengak Asina Ani Subatamp Asi Paodam BJP na Paikhalak Liba Sokotarang Tabak Singh Amadi BJP Mapangal Kankal Handuna BJP gi Mapangal Kankal Hanaba BJP Technopan Mandan gi Thomi Singh na Puna Honamine Sipongdoki Kumal Lampak Ladiba Sport Authority of India gi Sai Training Center Asi Hongdo Hunzin Tawidana Mapama Sida Atumag Lengtana Lehenduna Sanarishing Sanaba Pangan Bio Haina SAISTC Kumal Lampak ki Parents Committee da Pondokre Ngasi Manipur Press Club ta pangthok pa pawgi mi pham amada committee asige wangang loina phongdokhibada tha asige chechat taratarukta India ge Sport Secretary Rajesh Samna Julia Niana phongdolam khibada mapanthonggi oiriba phibam sekhak yengbiram laga por production to oi habadu dilangani hainat khanjai Housing Paodam Manipur ge Olympia taratare thokre masige manu tataret amadi SAISTC haiba center asidegini Aduga Manipurdagi ngasi pawada Arjuna Award tara mapan laikre masigi manungda tara amadi SAISTC degini Loina na Razagwanti Kalaratna Padma Sri Padma Bhusan asida sunatana housing hostel da lana Asian Games lisangani tara nipanda bronze medal aduga South Asian Game lisangani tara mapanda gold lawragli housing pawada SAISTC da laiba disciplined Punamangna National Medal Lising Ahum Chatret Marputara International Medal Chanika Kuntramatoi Aduga International Participant Chanika Kuntaruni Upon Medal Masingna Lisumari Chanika Niputareni Asigumba Manungi Oiba History Sing Asi Yengbidana Mapantungda Kak Yengbiraga Production Pati Havatu de Langani Molnoi Area Welfare Council Technopan District Linka Kibagi Chahi Tarok Mapuk Parapagi Mapung Metaram Kangase Molnoi Community Hall the Pangtokre Cookie Baptist Convention KBC Church Molnoi Area Ge Pastor Reverend Lenton Land Songloina Blessing Minister Oitana Pangtokiba Ngasegi Tharam Aduda Miamna Councillor Sige Welfare Gidamak Isor Ki Mapamda Haizabakaloinana Councillor Sige Tabak Tharam Kayada Achawa Thaudank Lauramba Lekidraba Ais Wazank Village Ge Step Holkai Haukip Ke Mapamda Ikai Kamnaba Utpa Amade Molnoi Area Ge Kulsigi Ningtau Singda Kudol Port Pituna Ikai Kumnaba Utpana Foundation Day Tharamasigi Mapongoi Patharam Singoi Ke Tharamaduda Wangangloi Kiana Council Asina Paikalakiba Tabak Tharam Singthaduna Miamda Paudamba Amade Tungda Paikalakadaba Tabak Tharam Singda Miamna Mateng Pangbina Pangkia Pangdamaki Nirbhaya Castar Sibigi Seraka Fangadaba Mui Marigi Manungda Amal Oiriba Mukesh Kumar Singana Mahna Thakiba Mercy Petition Bo President Yakidabagi Mayukta Supreme Court Singna Kray Loinana Pibarigi Tanka Amada Sibigi Sera Pangadariba Adubo dismissed Dohanbina Haisa Kray Mukesh Singagi Ukil Brinda Governor Hakibada Petition Adu Judicial Review the Winaba article Kuntrani Togi Makada Thakibane Lisangane Tarani Toida, Jeliba Bus Amagi Manunga Chahi Kulumdoi Sukrabi, Daligi Mahiroi Amabu Gang Reba, Taurabamato de Yamlatina or Binabiraga, Hondolambadagi Sekrabi, Nervaya Gesta, Maraleraba Mui, Taruki Manunga Mukesh Singh, Vinay Sharma Aksek Singh Amasung Pawan Gupta, Maraleraba Singh. Mioi Amade Mahaki Jelge Kada Tauri Yanduna Sizakrabadi, Aduga Mioi Amana Matamaduda Chahi Taranipan Sudri, Haiduna Reform Home Amada. Chahi Tamloraba Matung the Tadokrabade. Mukesh ki mercy plea ado President January ki tang taratareta reject of Krabade, convicting Aduda Tihar
prison authority singna darkar oiba document sing pibidre haina tharapa petition ta adubu delegate court amana reject tawkhrabane convict singna lobu season aduna hat kadaba matam adu thengta handuna leire haina central government na supreme court ta phal tawkiba petition da hairi mara leire bang makoi mari mak january tang kuni thoida thori yanduna hananaba hanade court na order thokrabane president na mukesh ke mercy plea reject tawkrabaki matungda february ke tangka amada hanaba anawa matam lekhibane hairi hauzik sanawe pau bizari thasi ki hauki batang tara humdoi dagi hauduna Chandian district ke Khopijang khulda leiba Khopijang memorial ground ta manipur ke tongan ba mafam singda kundariba Chindku ke mezo kanglu ke tongan ba tim kumanga na saruya duna chatharaki ba yangkhani thoi suba laksa me 2020 open football tournament ke winner FC Rhino Aihana oikrei ngasi sanaki ba tournament asage final match ta FC Rhino Aihanka amadi youth development organization loan p kunau team anina akanba lanba taunaduna sanaki bada FC Rhino Aihangna youth development organization loan p kunau bo panzanda amada maithiba piduna laksa me 2020 open football tournament asage winner oiduna lupa lak amagi mapu oibangam kibane aduga youth development organization loan p kunauna runners up oiduna lupa lising humbudangi mapu oikrei loinana semi finalist team anina lupa lising kumanga ge mapu oikrei tournament asege under 14 junior boys ke football tournament ke winner na let nepal memorial team laisana winner oiduna lupa lising kuntra ge mapu oikrei aduga jampau memorial team moljol na runners up taduna lupa lising kun ge mapu oikrei laksa meter asigi nupige volleyball tournament na Manipur Police Sporting Club na winner oiduna lupa lising kun ge mana phangkre aduga moljol youth club a na runners up taduna lupa lising tarage mana phangkre laksa meter asigi ngasi loishin bagi tharamda Manipur lenga ke water resource department what amadi youth affairs and sport yaske minister led by Hawkim athoiba mitung MDC Sugnu Ngamlal Vaitina Thoramapu Loinana Greenland Hospital and Research Center Khopizange proprietor Dr. Zamlan Hawkimna Sibhos Oina Saruyaki Ngasi Kuman Lampak Man Stadium da Hero I Lake 2019-20 ge Niputare Suba Master Trauna Aizol FC bo ani amada maithiba pikre ngasi sanakiba match ke first half ke minute kunitoida Aizol FC ge jersey number 7 na goal ama Jangkibagi matung minute kuntreta Traube jersey number 13 na goal ama sandunatin animak manana leke second half haurakpada minute huputarukta Trauge jersey number 7 na Trauge goal ani yehunduna ngasige match ani amada mai pakibne ngasige match ke hero of the match ke title Trauge jersey number 7 da khusnaki House hero I League 2019-20 ge double telida Mohant Bagana point kunda fangtuna hanbada lady Punjab FC amadi Manipur Club Trauna point taramari fangtuna ani suba amadi ahum subada lady Neroka FC na point nipant fangtuna table telida taruk subada lady House aroibada maroiba pau amana pizari National Voters Day na oriba voters in the political process ta saruyani mage wakal pole haina Prime Minister Narendra Modi na haikre Ataba mamalda lumisingda kuzuklai singyan thokre loinana yangkhaini thoi suba laksa me 2020 ngasilation kre Image Paodam asagidi matang asidolution jere ming tabiri besongbo amokana khunje